अखोई ngasi maitai singna manipuri singna asoba sothai se kaino kanda sauthok se bangam de maha ki dam ta ina sauthok sai hai bese kanatan hai ngam de ngasi ratan thian thorok matam da ratan ki dam ta ina sauthok sai hai bese akhoi hai ngam de tha tarani thoi leiba sehi ama aroi ba tha sigi aho banu min ngasi December gi ama 2021 matongi matungina matongi khungloi matungina dum ngasi haure kuthra mathoi he yobaga magi matam loiraga kunni thoi damu sinaram lagani aduna sigumbagi yamna aroiba thagi aho numeda sidi yamna puni nusiraba numeda sida Nirmala Rajkumari gi seringi lairik Tengthari pra ima haina lairik phongbi thoramasida sikes oibi kai khunajeriba oja kiran preside tobiriba oja khambaluang adu lairik si matangna wafong ga thambi khiba kumari mangdalengsin birpunamak ngasi si kumari na yamna marik sumna thambi gre koi gi lairik si maramda aduna hojikti aikhoi sering si aiba aikhoi gi khulai ni lairik iba kolom si aduna aikhoi khudingmak ki malem da khongda rakliba aikhoi khudingmak na imalai ba iram dam gi dam da kariumba khara adum loi torma ngaktani engineer singna lambi thong yum kai sadana ma ki maram dam sida hena langnaba hona khulai amani engineer singsu doctor singsu mana khulai ama aidi mai khangjaba wakalo singaduna anaba mayam layengaga healthy oiba aidi anai yaudaba samaj ama semno honabada doctor singsu asoba thodang lori aiba singnasu kolom pairi kolom si imalai bak seba taunanaba iramdam imana iramdam ponofam lamdamna thengnari ba awaba mayam se masi phongdok nanaba hai nanaba adugumbagi khulai amani adar manipur gi sibai haro police haro security force haro hairib singje pairi ba khulai singasi imalai ba iramdam gi adagi awana taro matamda adagi amagi awaba mateng pangnai dongda khoi khulai pairi ba ngaktani adu aikhoi aiba singna nongmai paide ten paide thang ten paide dana aikhoi di mare ba ningba aduga mare ba maramdam nungsidaba amane na lawdaba nate aikhoi na pairiba kolom si aikhoi gi mare ba iramdam nungsibagi ire ba iramdam sibu hena awang ma thakta thanganana ba aikhoi gi lon aikhoi gi khori rol malengbi mafam khudin bi yahonana ba aikhoi na pairiba khulai ni aduna hojik ngasi phongli bisi seireng ge lairik ni prithvi gi mafam khudin makta seireng bu kanana pari bage haibji wahang ni prithvi mafam khudin da hang wahang ni adubu ten garam natraga sanglap toba saireng singdu yauriba phummi ba wai sing adudi shakti yamna lei thang ten de hena mapangal kan ba wai ngakteni saireng haibidi yauriba si aduna saireng haibisi sina puraga satliba hairiba ingit tawriba se yamna ten ba senga sai kumaren haibidi saireng sing aduda ten garab saireng du pire duna dakno yerpa matamda aikhoda phaw ngamme aduna seireng haibisisu sida iriba kolom aduga aiba oiriba aikhoi khudumangna leibak seba tawriba sida aide thang paide nomai paide kolom paide aidi leibak ki domta kaim tawbungam drabani haidana aikhoi adomda natte laibadi aikhoi sigi khulai ji pairaga iramdam manipur obi ai bharat obi ai prithvi obi ai thoiba thodo mayam se pawama tammi eba hojiki seireng gi maming oiriba tengthari bra ima haibiside ima haibise nature sine nature si aware eba sing bangi maru kokthui turel phangi leite aikhoina khangpa matamda lamphel pat ngasi lamphel pat leiribra phajagraba nambul turen kari oiri nuksi khraba imphal turen mana liri chatkhrakanda ningthi turen da tarudoni ningthi turen du no irawadi adagidamo samudra tarudoni nuksina liri aikhoi senapati som district haurukiba nuksina chen kiba turen se mana mabu ingna tamna liri chatkhriba imphal turen se ayor kan manipur river senamo ningthi turel adagi irawadi tarakanda maning tamna aikhoina
अखोई 2015 दा अखोई न चलकांद अखोई की बर्मा दा अदि म्यांमार चकांद नुक्सी यामना ओ मणिपुरी चेन के लीरी लीरी सेंग तुरे नंग मफल तार ओरे नाहते ननिंग तमना समुद्र यौरनी को कायना खलकांद अखोई थमोय केनोम फावेबा निथि तुरे ओरकांद अखोई की साइगी गंभीर से थांग सामी का मणिपुरी तमंगाप अदि गरीबनी वाजगी अखोई अवालामी तानथोकपा अदगी कुमुदा पेगोदा माना थांगफम हमबा अखोई थांग लेहौरिबा मयाम उरकांदा अखोई मणिपुर की निंग तंबगी अदगी मणिपुर की मी सिंगसिगी थौना लेरिबा लोन मयेक यंगबियु अखोई की अहलमन सिंगसे कयाम उयामना अखोइना इरा चगदगे हेबसे अखोई की मयेक अम थंबिरमेबा करम्बा भारत की एट सेदुन चलब लोन कुनगनी थोइनेबा मसागी मयेक लेब लोन कयाम यावगे अमदि यंगबियो अखोईगी इपा इपुन लोन अम थंबिरमी मयेक थंबिरमेबा सीदम अखोई याम साउथोकसगदमनेबा अखोइना हुजिक्ति ग्लोबलाइजेशन अदगी सिगुम्बा मयाम लाकपसिना कैदोरके कांदा अखोई याम साउथोकसबा वहाई उनका हाय सिजनरेबा साइदी मैतेलोन से क्या खंगद्रेने से लेमनरेबा आइदी मैतेलोन से क्या मणिपुरी से अभी मपान कुई लेरु तो खंगे मणिपुरी से पाब थोक्रे मणिपुरी से हाइबा हैत्रेने काय मसी याम साउथोकसबने माय ममादु हाइनेबा अखोई की इसानुपादी अस अखोई इसानुपीदी मणिपुरी कया पाब थोक्त्र हाइबा थोक्त्रबनीने काय ममादुना मसाद अदु हे नंग आइगी इरोन से नंगांगदबनी हाइगदबनी ना ममादुना हाइगदो हाइरक्तदना होना तेन लागदी सही आखै मतुंगददी आई लोन से करी होइगदगेबा सिदनी ngसाइगी इसेमा सरोजनी लीगी मचानुपी मोनिका इंगुदमनगा फाइंडिंग द वॉइस कायना तौरैबा हुजिगी लाइव का तौर फेसबुक लाइव का तौरक्तना आद लेरे अमेरिका द लेरे इसेमना दिल्ली द लेरे मणिपुर द लेरे अखोय मयाम तारगा साउबगी कमलगी सैरेंग मयाम बिनोदिनी की प्रमोदिनी की फजा फजब सैरेंग वारी मयाम दु नैनदना पारा कांददी अखोयदा ओ अखोय सि लेयदो मतमदुदा मोनिका सी अखोयगी सिलेज मा खंगमदेब इसे मन इथिल पीरकांद लाइक मयाम पाहलकांद मौन साउथोकसम पोएब मोनिका से सिगी साउथोकसम ngambase अखोय खुदिंबत लेगदबनेब अखोयदी मणिपुर दा अमन वांग काखलकांद मागी दंता इन साउथोकसम सोंगमदेब मागी फत्तब नेगेटिव त ngangakaneba अखोय ngasi मैतै सिंगना मणिपुरी सिंगना असोबा सोथै कइनो कांदा साउथोकसब ngamदेब महाकी दंता इन साउथोकसै हाइबसे कनातन हाइब ngamदेब ngasi रतन थियान थोरप मतमदा रतन की दंता इन साउथोकसै हाइबसे अखोय हाइब ngamदेब सिनी अइन जापान चलसु कोरिया चलसु अम चलसु इंडिया नु चलसु रतन थियाम हंग एरदा यामना तेनबा हंदकी इम्फाल लिटरेचर फेस्टिवल से नुमित मंगानी तौ मतमदा महाराष्ट्र दी अनि छत्तीसगढ़ अनि लाकान सिदा प्रफुल्ल सिलेदर सिना आइंगोंद यानान हायरको वाहि कई हारकेबो शरद चंद्र जी नहाकना आइखोन इम्फाल लेमाय तो यानाना खोंदारक मतमदा मणिपुर की रतन थियामदो नंग अमतंग सिल्लगा उनहन बिबं ngамगद्रा सिने माय वहंगसे सिदाइम हाउ अस ओ अखोइनदी सोमदा कले अदु मपान खली सिगा अइंगोंद केनो खल्ले अदे अइना खुदक फोन तोय तामो मी मरी लाकदोरी तामोदी पोस्ट कोविड नि कोविड नारुरे राजमेदी सिटी लेरुरे हक्सांग याम सोली अइ लोय खंगी बट मखोइना लाप मतमदा उननबगी तंसांदंग तामो पीबियु हाय कांदा सरचान नंगना हाइबदा कइना कदुबगी हितोकदोनो यारोइदोरिबनो अइना सोइदना मतम पीगनी हयेंग नत्र हंसिने हाय मतम नंग आइंगोंदा पाउ पिरउ हायबा मखोइसि तांग कुन हुंदोर थुंगरे हेक थुंबा कई हाय रतनदागी उननबे नुमि लौबिरब्रा सिनि अइना फोन तवी तामो मा हाय सरचाम अइ हक्सांग से थक 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 नि हक्सांग सि या वारे हयेंग सि अइ नंगमतो हंसिदा अइ मुने हयेंग उननेन अपॉइंटमेंट सि हाइग्रबनेबा अइ अमु येथोइनि सुमाइन तौरगा अखोईगी लेजरीबा अखोईगी ओइजरीबा मयामसी अखोइना साउथोकजब ngамगदबनेबा रतन थियाम की दमदा अइना साउथोकजब ngam तारगदि रतन थियामदगी अइन हेन वांगेबा ख्वाइ लुरिदि माइ दमदा साउथोकजब ngamaba
चौथोꯛचब ngamiba aise mangon de aine thak wanga bane aikoi da sigi thak wang be kenu se si culture se aikoi da leite ba aikoi yam ina kera khunba bebhar dagi wahai dagi lamsat dagi loina mak lei ngasi loi mang re ba ibai heba wahai siga isen heba siga mama heba siga mingau sida aduki matik nungsina be lei ngasi di mama mang re ibai mang isen mang re sumaina tada adigi tamo uncle som loi sakre ba aduna sumaina aikoi da lon da sidari khuli mayam se Nirmala Rajkumari ki sida akoi yamna phajaba saireng ama sida akoi Manipuri loan ki numina ba saireng sida su yam phajana phungdo iye akoi si loan mirai ruba adagi kona makeup thorak pa skumagi matam adagi covid hare hujik si mayam yengbiu hujik covid na corona virus disease 2019 de covid COVID corona vi duna virus d duna disease 19 duna 2019 suso kya ho kim no khangna bi dam tane covid 19 ne maming thole covid 19 si delta adu atan mathang ma sorakanda november ge tang kunga mari da world health organization na omicron and anowamu virus um thore hai virus se muthap sungam ngamoroi daba sayon ton amagi mathang okhina covid tana huji somna south africa dagi omicron ma sayon won gre huji pase india yorokri hairib se huji nari bilena segi saruk taruk thopagi hena danger oidune ba nare he haibaga bomb tu doine ba ai karam tawre na bomb tu si doine ba mase akhuna india di yorok to like khoram si manipur yorok to like khoram si hojikti South Africa da hujik 77 confirm tawre Bosnia da 19 Netherlands da 13 Portugal da 13 hujik confirm tawre Spain da hujik amma confirm tawre UK da mathang Europe sandor kreba haidi belena sidi 6 times hai sini hujik akhoi vaccine kapi ba khole ka si kari oira ka khoi haiba ngambam ta natte ba aduna akhoi yamna section se akhoi hujik covid ki konthoi leite di election me ka gi langi mayam se by chance hek attack tawki matamda aiko yamna hena khudong thaningai oirak pa yai aduna siuma mayam si aiko corona gi matamda di aiko si yamna nungai na haidi imung manungi unabagi khunbagi mayam do hojiki saireng sida thengnari corona gi saireng yauri aduga amu corona gi atopa negative ta amu sina wahelakpa mayam su yauri adubu corona gi COVID-19 ni matam sida aikoi se Prithvi si aikoi si khangnak naksen na khieba global village se apik pak khungama khamoi oi khieba ise magi san pi Monica na America da le ise na Delhi le ga aikoi Imphal da le ga kanda aikoi si amata satil lamai makha da khoi myam se pun nong tumin na khieba nungsa sar nungsa da khoi nungsa khangmi na khieba mado hojiki COVID-19 gi sida zoom thoraiba virtual da online da tawri mayam si sina khoi amat taw hin gi bane ba sina maram oira akhoi mayam amat taw ki sigi manung da akhoi pitri mayam sharing paminna ba wari macha papa naina ba khanna naina ba mayam tawe ba masi covid-19 sina pi ba achoba kana ba khudol amasuni adubu khudol asigi launa atopa nakal amada akhoi na yamna section bagi matam mado akhoi hujik goire aduna sium bagi matam sida akhoi gi saireng sida yauri ba piri ba haining mayam se thona leina Rajkumari na akhoi gi Nirmala sina yamna thona phana wahina tengthari bra ima sida ima se yamna ware se hujik mayam saireng su dak par kan khangane mayam ne haigani Sering bukan anak pari bage, aku ijik, pitri mahuk ting bata, hai ba wahi ngam aduna, yamna sakti leba, yamna phajaba, wahi mayam thiraga, leiting semaga, phajaba sering putho matamda, sering mapunsi sangani, ngayaki khalakpa, ngayaki oiba pot ama tak tausun badudi, maki mapunsi am tengani, sering mapunsi sanghangi hai bataragadi. Aikoi adum midna cheje luisalaga mayam hena khanbiu ngayaki oiba
aswai da bom pokhai gre bom pokhai hore pauna bazar da ma ke sering du kayam sangani sering gi life legani mai mapunsi legani aduna sering mapunsi se yam sangi hai taragadi phajaba yam universal loiba aduga yamna akoi local aduga mayam si phajana tasin khomjel laga akoi na phajagraba wapal la sangna kanda akoi sanabi wam yalaga su sanabi wa dugi magi ken pambi du de wa gi mod phajaba adubu aina yam phajana thang pairaga phajana mas hido kanda puthora kanda di as masi wa so onthong na phajagre ta ko masi jatra wa oibe yai ne kain hairisi hujiki magi wa ya lei ba mana phajana hira puthora mi du lei sumaina phajagra sereng ama tung koina phajan si mai sereng si phajai masai mai wa so onthong na phajai hai do sumaina sereng gi phajabdu sine do lehen si hai taragati sereng gi phajaba wahi thibiu sereng gi phajaba wahi sereng si makalam hanbiu aduna sereng bu kanana pari bage hai bise kanamtana hairoi adum pabagi lambi lakani aduna manipur da lingjen manaba nupi mayam nupa mayam nahro mayam thori ai puning thogali huji nupi mayam somlop som akoi ge wakhal manaba usik mayam na adagi punna punna paiminna bado adun huji ai sum uzai facebook da kari da manipur gi nupi ai bi mayam somlop toraga tufang khanu pairi usik mayam masi ai yamna nungai nupa mayam jo pairi huji facebook ta la kanda huji photo mayam thengnarani nupi mayam kabi mayam anu wari chaw ba sumaina thori se afaba khudum ne thamjaraga punu